ꯅꯪꯁꯦ ꯀꯃꯥꯏꯅ ꯅꯨꯄꯤ ꯑꯣꯜꯂꯤꯅꯣꯕ ꯆꯤꯡꯌꯥꯁꯦ ꯃꯔꯝ ꯀꯦꯃꯦꯔꯥ ꯊꯝꯃ ꯆꯦꯟꯈꯤꯁꯅꯤ ꯃꯣꯏ ꯉꯥꯛꯆ ꯕꯣꯏꯅꯦꯅ ꯔꯥꯁꯤ ꯂꯩ ꯅꯉꯣꯟꯗꯩ ꯅꯥꯁꯤꯃꯥ ꯀꯩꯗꯧꯔꯤꯃꯣ ꯃꯅꯥꯁꯤꯃꯥ ꯑꯣꯏꯅ ꯃꯥꯜꯂꯕ ꯀꯃꯥꯏꯅ ꯂꯩ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯑꯣꯜꯂꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯀꯥꯡ ꯆꯤꯛꯑꯁꯨ ꯒꯦꯝ ꯁꯥꯟꯅꯗꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯗꯤ ꯅꯠꯇ꯭ꯔꯥ ꯊꯣꯛꯂꯛꯑꯣꯗꯅ Hello everyone. Hello everyone. ꯑꯗꯨ ꯃꯨꯊꯠꯂꯣ ꯉꯥꯛꯇ. Hello everyone. Hello everyone. ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯂꯝꯁꯥꯡꯗ ꯆꯠꯂꯨꯒꯦ. ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯂꯝꯁꯥꯡꯗ ꯆꯠꯂꯨꯒꯦ. ꯑꯩꯈꯣꯏꯒꯤ ꯆꯥꯆꯥꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯒꯤ. ꯑꯩꯈꯣꯏ ꯆꯥꯆꯥꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯒꯤ ꯃꯃꯥ ꯆꯠꯊꯣꯏ. ꯃꯃꯥ ꯆꯠꯊꯣꯏꯕꯥꯅꯤ ꯆꯠꯂꯨꯒꯦ. ꯃꯃꯥ ꯆꯠꯊꯣꯏꯕꯥꯅꯤ ꯆꯠꯂꯨꯒꯦ. ꯂꯧꯕ ꯂꯥꯛꯑꯅꯤ ꯃꯥꯃꯣꯅ. ꯃꯥꯃꯣꯅ ꯂꯧꯕ ꯂꯥꯛꯑꯅꯤ. ꯑꯗꯣ ꯆꯠꯂꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯅꯕꯒꯤ ꯂꯣꯏꯁꯟꯗꯣꯔꯕꯅꯤ ꯑꯗꯨꯒ ꯀꯦꯗꯣꯔꯦ ꯂꯤꯞꯁꯇꯤꯛ ꯁꯪꯉꯒ. ꯑꯗꯨꯒꯅꯦ ꯑꯩ ꯏꯅꯥꯎꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩ ꯏꯅꯥꯎꯄꯤꯁꯦ ꯅꯨꯄꯥ ꯁꯥꯔꯝꯃꯦꯕꯀꯣ ꯆꯥꯆꯥꯁꯦ ꯅꯨꯄꯥ ꯁꯥꯔꯝꯃꯦꯕ ꯑꯗꯒꯤ ꯅꯨꯄꯤ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯃꯥꯁꯦ ꯆꯦꯜꯂꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯗꯣꯏꯅꯦꯕ ꯍꯌꯦꯡꯁꯦ ꯑꯗꯣ ꯆꯠꯂꯁꯤ ꯃꯌꯥꯝ ꯌꯧꯔꯒ ꯀꯃꯥꯏ ꯇꯧꯒꯦꯗꯁꯨ ꯌꯦꯡꯉꯁꯤ ꯁꯝꯒꯁꯦ ꯂꯣꯏ ꯐꯥꯔꯦ ꯂꯣꯏꯁꯟꯈꯤꯒꯦ. ꯅꯪ ꯄꯥꯝꯍꯟꯗꯣꯏꯅꯦ ꯑꯗꯣ ꯗ꯭ꯔꯦꯛꯁꯦ ꯄꯥꯝꯕꯤꯌꯣ ꯀꯩ ꯍꯥꯏꯕꯅꯣ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯍꯌꯦꯡꯁꯨ ꯄꯨꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯍꯌꯦꯡꯁꯨ ꯄꯨꯕꯤꯌꯨ ꯍꯥꯏꯕ꯭ꯔꯕ ꯈꯨꯝꯗꯦ ꯄꯨꯕꯤꯌꯣ. ꯃꯣꯏꯗ ꯂꯩꯈ꯭ꯔꯕ ꯑꯁ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣ ꯃꯥꯜꯂꯤꯅꯦ ꯒꯨꯍꯥꯇꯤꯕꯨ ꯃꯥꯜꯂꯤꯅꯦ ꯃꯄꯥꯟ ꯂꯝꯒ ꯃꯥꯟꯗ꯭ꯔꯣ ꯑꯩꯈꯣꯏ ꯒꯨꯍꯥꯇꯤꯗ ꯆꯠꯂꯤ ꯍꯧꯖꯤꯛ ꯍꯥꯏꯌꯣ ꯒꯨꯍꯥꯇꯤꯗ ꯆꯠꯄ ꯅꯠꯇꯦ ꯀꯥꯏ ꯆꯠꯂꯤꯕ ꯂꯝꯁꯥꯡꯗ ꯍꯥꯏꯌꯣ. ꯍꯣꯏ ꯑꯩꯈꯣꯏ ꯂꯝꯁꯥꯡꯗ ꯆꯠꯂꯤ ꯍꯧꯖꯤꯛ ꯖꯦꯅꯦꯔꯦꯇꯔ ꯍꯥꯞꯀꯠꯈꯤꯁꯦꯅ ꯉꯥꯏꯔꯤ ꯁꯤꯗ ꯍꯥꯞꯀꯠꯂꯤꯅꯦ ꯌꯧꯔꯦ ꯑꯗꯣ ꯆꯪꯉꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯃꯆꯥ ꯆꯪꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯆꯥ ꯍꯨꯏ ꯂꯩ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯇꯣꯝꯕꯣꯏꯗꯒꯤ ꯅꯨꯄꯤ ꯑꯣꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯇꯣꯝꯕꯣꯏꯗꯒꯤ ꯅꯨꯄꯤ ꯑꯣꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕ ꯍꯧꯖꯤꯛ ꯇꯣꯝꯕꯣꯏꯗꯣ ꯀꯃꯥꯏꯅ ꯂꯩꯔꯝꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯏꯅꯥꯎꯄꯤꯗꯣ ꯐꯅꯦꯛ ꯁꯦꯠꯂꯒ ꯈꯣꯠꯂꯒ ꯂꯩꯔꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯂꯩꯔꯝꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦꯕ ꯃꯌꯥꯝ ꯆꯪꯉꯒ ꯑꯗꯨꯗꯤꯀꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯛꯑꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯏꯆꯟ ꯏꯆꯦꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯏꯅ ꯏꯃꯨꯡ ꯂꯩꯌꯦ. ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯁꯦ ꯚ꯭ꯂꯣꯛ ꯅꯝꯃꯤꯔꯥ ꯀꯃꯥꯏꯅ ꯂꯩ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯑꯣꯜꯂꯤꯅꯣ ꯍꯥꯏꯕ
เขาเสร็จแล้วเมก็คุยดีกลางเสียจูเกมทันแต่ไม่ได้แบบคุยดีนะตราโทโลดนะยังแกเอาดูหน่อยละ foreign ไอ้ชอบแต่ละคอมเมนต์อีกคนนี้อีโร่ทันแต่ว่าก็ไม่อีโร่สินะคุยตรงบอยเด็กนูปิโอนกี่บาทดูสินะเขาเรียนวาริสันแต่ละตัวนี่มาจิก็มาได้นูปิโอนกี่บาทโอนฉันนั่นเขาไม่นะจีวาริก็ถึงลิวกว่าไอ้เนี่ยเต่าเลยแกก็น่าดอกอันนี้ไอ้จุกี้ฮัลโหลหมดที่ไอ้จุกี้ฮัลโหลหมดไอ้จุก็อยากคิดอันนี้ผมแบบสลับหมดแล้วกันหนูคิดตัวมีทุกอย่างเดี๋ยวผมบอกดีแต่ในกระดาษสลับอันนี้แต่จุกี้พี่รู้ไม่ต้องแต่นั่งก็เต่าให้ยังก็คุยศึกษาจับไปเลยรู้สึกทรมานเลยบอกว่าต้องมาดูคุยไอ้นายจะเต่าให้รักแกตัวทันจะรักกันไอ้ว่าหังเก็บอะตัวทันจะรักกันแบบคุยรักกันนี่กี่ใจเลยรักเสียมัมเนี่ยคุยอุ่นรวยบอกว่าไม่อุ่นรวยไอ้ให้เก็บอะไอ้ให้เก็บจับเก็บนี่ตรงนี้เย็นเช้าไปไอ้เนี่ยอุบัติเหตุngasih kaya tare pura bolo salah bodoh kah hero oh yang nggak ada sih manung dah hah cak sahara je sana ini tadi sahari kau ini bersama mudah mudahan tunjukkan hari ini sabi juga mau apa belum sian ini kamera tahu masih gimana kayak didekat tahu di karadi jinkan tahu di kok aku buka sirayam karena wajib ada orang pilih. Kalian thấy không biết đấy, em nói dịch pizza, rồi cái hàng qua tu lại ulat, em nói sai cái pizza ulat nhau. Kedai. Olo. Abi, umur saya tidak mau. Pizza sao đồ kia có pizza hạt tụng ra đi gì ấy. Cái cơ ấy pizza cái lá vào nước. Najima, cái đầu đi Mana sih mau aja malu lupa. Ay bukit halaga lugar terus. Pizza kita tuh masih kaya loh boleh. Lajik agak ngali pa siya katang. Ngando yung. Ay taktharaw ra. Taktharaw pizza. Pajaran. Ang mga mga yung nigis. Lama pang gabi hindi on. Nupi pang daba malay na sila. Namoke, ang balit pa si. Oning pina pang mi ngay dito photo ka kapiro. Mana cross na chắc là tao đối nhiên có sai rồi. Nupi pang daba malay. Ma'am ho tawra khara thimina ja khotana tawdragadi akhoi fruit se yadra guys. Nangi na magda nupi thibiri je haimi ra kainop di khanau kangdana ba solan bidi ya bane. Hai. Masa nate masa ni su jine ga sa digi ngai bi gari no. Nang ngangi ba du gari no. Tadi masa mai certificate kya ada? Somdagi nupa si masa ni lai ru bane. Somdagi si kanam lai te tumin na phami.
Làm lấy tập cái làm cái này tập cái gì vậy? 에 마이 가람 레이테 생도브레 티하라 파파가 녹토이지 Làm cái này tập cái gì vậy? Con được đi thi gì? Bây giờ đi không có cách đâu rồi. phone number bisa tidak ada nih kan. 아이게 브라판 Anh xài xài rồi anh chắc cái nào. ngain kan nangina mai dik tiramda ai Con chỉ có ta rồi này mà mày tôi crossing ra rồi này mà không phải. Xin ra một. 나 고추나 간장 Làm sao tin rằng là đi quả. Xin ra rồi cái gì đó xin học qua đi. Đi. Xin mai đây cái sao ta lại cho tài quả. Tài mà tôi ra. Xong nó lần đi ra đi. À tôi xin ra đi quật cái này mà quả. Mà đã. 너너 코드 디스 남 하이라 누가 시대나? 아 너너 코드 디스 아이 좋아 진짜 손 더블라. 누가 내 시대기 좋아하다 모바이기 masingse kot pirani ko ama wat pamal mas aisu kitang hai padang hai we to ama to shure ko shure ka samu si thangkalani makhala khong thang to ne ba mamni ne khong di da ra to ko sa to si mo crossing chana halani kana crossing chana halani aduga magi leise na si amani ba sama kandu na si amani ko na si amani crossing chana ka dang ong ye shalan ya ko sa ba ko tam phasao da di to ha 피지 루파 까야 돼요 너 pizza 커스터머 좀 공개서 오면 ai cái pizza gì thì phải làm tao không kịp vậy đây là cái như cái này tao kịp đấy 샤비나 피마 만 캉드라 siêu lấy cái này quả siêu lấy cái này tên đã 그거 파티에 진짜 미쳤다는 거 힐링이 누피 만나도 ngay kho phi cái tay cái đó tụi mày nó mình ngồi đó tụng cái đi à để ghi số mày nó sim crossing là như trái 좀 더. 뮤직업도 고고 소나 간지다가. 여기 시험 또 저기 누가 시험 crossing 쳤대요 누가 그래서 시험은 그래서 시험이라니 그냥 이번에 시도로 이래 쿨나 시도. 하고 또 살자 플레이도 그래서 따자 파자 그래 파자. 수마이나 떠우떠우드나 숨나 숨 사라가 숨나 숨로 샬라가 피기 먹은. 시기 골 템플 시다기 사나 맛집 amtang puradiba sapchabneba natra daro comment dum daro ado mangona phaglo na hai ko haba chatliba lai khra ba chatliba phaglo na hai ko haba chi setonda hoi sudarak dana tienjal laga me am jangdana me am pharaga oi oi halade lo tawga sudarak padane ko tienjal laga halak dana bira kana Oke no tore gol mak puruk teragazu gol nga macu mana ba pimom dia zum doi ne doi haba pore di pure da sa doi sibok di moi ngam mi ba ate ate puruk ngam jadragazu juju yar ko ta doi thon bo si kai ba ni kai ne sal dai ji adu last sakharakra dai ne di 보자 샀다 살 어디고 남아 Hujik aise mayam camera pai ba miss dai ne interview tau doi de ba hujik se hanga ge dia question ja hao boy hujik ki ta tuan yin mai na tar ba do I don't know your question ado ai hanga ge ko question ja I don't know your question andang je ka ba de pi oli no ba
ꯅꯪꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯦꯕ ꯃꯥꯁꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕꯀꯣ ꯑꯩꯒꯤ ꯃꯃꯥꯡꯗꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯃ 이노이 노이라가 아마 ꯍꯥꯠꯂꯦ 중요하지 뭐라 카메라ꯊꯝꯃ ꯆꯦꯟꯈꯤꯖꯅꯤ ꯅꯠꯇꯦꯍꯦ 카메라ꯊꯝꯃ ꯑꯃ 지메비가 ꯀꯩꯅꯣ ꯗꯦꯠ ꯇꯧꯕ ꯁꯥꯕꯗꯣ ꯄꯝꯃ ꯊꯥꯗꯕꯗꯣ ꯗꯦꯠ ꯇꯧꯔꯒ ꯑꯗꯨ ꯇꯧꯕ ꯑꯉꯥꯡꯗꯨꯅꯦꯕ ꯈꯪꯕ꯭ꯔꯥ ꯅꯨꯄꯥ ꯁꯥꯕꯗꯣ ꯑꯗꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯅꯨꯄꯤ ꯑꯣꯜꯂꯤꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯈꯪꯗꯣꯏꯁꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯀꯟꯐ꯭ꯌꯨꯁ ꯀꯨꯝꯃꯣꯒ ꯇꯤꯟꯒꯁꯦ ꯂꯣꯏ ꯀꯩꯅꯣꯝ ꯆꯣꯡꯉꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ 그런 가능한 누빠보다는 하바 있잖아. 아무튼 하여가 난 그런 가능한 레슨라가 난 누파 ꯈꯪꯅꯕꯗꯤ ꯀꯨꯏꯔꯦ ꯀꯩꯅꯣ ꯑꯗꯨꯏ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯀꯣꯏ ꯁꯝ ꯑꯩ ꯃꯔꯨ ꯀꯣꯛꯄꯩ ꯈꯤꯇꯪ ꯍꯧꯔꯛꯄꯗꯣ ꯑꯗꯨꯗꯩ ꯑꯗꯨꯝ ꯀꯣꯏꯔꯦ ꯍꯟ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯅꯪ ꯑꯗꯨꯀꯥꯟꯗ ꯅꯨꯄꯥ ꯀꯣꯏꯔꯕ ꯅꯪꯁꯦ 나 ꯍꯣꯏ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗ ꯍꯥꯏꯔꯒꯦꯕꯀꯣ ꯍꯦꯛ ꯍꯥꯏꯕꯗꯣ ꯐꯔꯛ ꯇꯥꯗꯣꯏꯅꯦꯕ ꯑꯗꯣ ꯇꯞ ꯇꯞꯅ ꯍꯥꯏꯔꯒꯦꯕ ꯑꯩꯗꯣ ꯁꯝꯗꯣ ꯇꯦꯜꯂꯦꯕ ꯅꯣꯡꯃ ꯑꯩꯒ ꯄꯨꯟꯕ ꯑꯉꯥꯡꯗꯣ ꯃꯥ ꯑꯩꯈꯣꯏꯅꯤ ꯐꯣꯇꯣ ꯀꯥꯞꯄꯒ FB ꯁ꯭ꯇꯣꯔꯤ ꯊꯝꯕꯅꯦꯕ FB ꯁ꯭ꯇꯣꯔꯤ ꯊꯝꯕꯗꯒꯤ ꯎꯔꯒ ꯑꯃꯅ ꯍꯥꯟꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯁꯨꯝ ꯑꯩꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤꯅꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯅꯨꯄꯤꯅꯦ ꯈꯪꯖꯔꯒꯁꯨꯅꯦ ꯍꯥꯏꯗꯤ ꯑꯩ ꯃꯇꯧꯁꯦ ꯑꯩꯅ ꯅꯨꯄꯥꯗꯧꯅ ꯃꯤꯗ ꯂꯣꯏ ꯎꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯎꯍꯜꯂꯦꯕ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗꯒ ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯊꯣꯛꯅ ꯅꯧꯅ ꯋꯥꯔꯤ ꯁꯥꯗꯦꯕ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯣꯝꯕꯣꯏꯅꯦꯒꯤ ꯋꯥꯈꯜꯁꯦ ꯄꯨꯅꯕ ꯑꯩꯅ ꯑꯗꯨꯝ ꯇꯧꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯪꯅ ꯁꯛ ꯎꯔꯒ ꯂꯤꯕꯗꯤ ꯀꯩꯀꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯇꯜꯂꯦ ꯑꯗꯨ ꯍꯥꯏꯔꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦꯅ ꯑꯗꯣ ꯑꯩꯁꯨ ꯍꯦꯛꯇ ꯔꯤꯌꯦꯜ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯗꯤ ꯇꯣꯝꯕꯣꯏ ꯗꯥꯏꯔꯦꯛꯇꯣ ꯑꯩ ꯑꯣꯏꯒꯦ ꯈꯟꯗꯦꯗꯅ ꯑꯗꯨꯅ ꯑꯩ ꯚꯣꯀꯦꯜꯁꯦ ꯑꯩ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯉꯥꯡꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯉꯥꯡꯊꯔꯛꯈꯤꯕꯗꯣ ꯑꯗꯨꯅ ꯊꯥ 2 ꯑꯗꯨꯃꯥꯏꯅ ꯑꯗꯥꯏꯗꯩꯗꯤ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯁꯨꯝ ꯅꯪꯁꯦ ꯑꯗꯥꯏꯗꯒꯤ ꯈꯪꯅꯔꯦꯕ ꯅꯨꯄꯥꯁꯦ ꯀꯨꯏꯔꯦ ꯅꯨꯄꯥ ꯁꯥꯅ ꯈꯪꯅꯔꯦꯕ ꯑꯩ ꯃꯒꯨꯟ ꯂꯣꯏ ꯈꯪꯉꯦ ꯃꯥꯅ ꯑꯩ ꯃꯉꯣꯟꯗ ꯀꯩꯝ ꯂꯣꯠꯇꯦ ꯁ꯭ꯇꯦꯇꯁꯀ ꯊꯝꯕꯁꯦ ꯑꯗꯨꯝ ꯑꯩ ꯅꯨꯄꯥ ꯁꯥꯔꯒ ꯑꯃꯅ ꯅꯨꯄꯤ ꯁꯥꯔ ꯑꯗꯨꯝ ꯇꯧꯕꯁꯦ ꯍꯥꯏꯠꯁꯨꯇꯧꯗꯦ ꯑꯗꯨꯝ ꯎꯍꯜꯂꯦ ꯑꯗꯩ FB ꯁ꯭ꯇꯣꯔꯤꯗꯁꯨ ꯍꯥꯏꯗꯤ ꯄꯥꯝꯃꯦ ꯄꯥꯝꯗ꯭ꯔ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯣ ꯑꯗꯨꯗꯅꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯋꯥꯔꯤ ꯂꯣꯏꯔꯕ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗ ꯀꯃꯥꯏꯅ ꯆꯦꯜꯂꯤꯅꯣꯕ ꯅꯠꯇꯦꯕ ꯆꯦꯜꯂꯤꯁꯤꯒ ꯑꯩꯅ ꯃꯇꯝꯗꯨꯒꯤ ꯂꯤꯔꯛꯏꯁꯤꯒ ꯈꯦꯠꯅꯩ ꯈꯪꯕ꯭ꯔꯥ ꯅꯪꯁꯦ ꯅꯁꯥꯅ ꯈꯪꯕ꯭ꯔꯥ ꯑꯩ ꯆꯦꯜꯂꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯆꯦꯜꯂꯤꯔꯕ ꯅꯪ ꯅꯠꯇꯦ ꯀꯃꯥꯏꯅꯇꯧꯔꯤꯅꯣ ꯐꯥꯔꯤꯔꯕ ꯑꯩꯈꯣꯏ ꯗꯦꯠ 12ꯇ ꯑꯦꯛꯖꯥꯝ ꯂꯣꯏꯗꯅ ꯀ꯭ꯂꯥꯁ 12ꯀꯤ ꯑꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯁꯦꯟꯇꯔ ꯇꯥꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯂꯥꯛꯀꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯐꯔꯛ ꯇꯥꯔꯦꯅ ꯂꯥꯛꯇ꯭ꯔꯦꯅ ꯋꯥꯔꯤ ꯇꯥꯔꯤꯔꯥ ꯑꯩꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯇꯥꯕ ꯁꯤ ꯑꯃ ꯀꯩꯅꯣ ꯃꯤꯔꯦꯡꯁꯨ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯕ ꯇꯥꯊꯣꯏ ꯍꯥꯏꯔꯣ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯅꯦꯅꯦꯗꯣ ꯃꯃꯤꯠ ꯑꯩꯈꯣꯏ ꯏꯅꯝꯃꯩ ꯃꯃꯥꯗꯣ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯒ ꯗꯣꯛꯇꯔꯗ ꯆꯠꯂꯨꯔꯦ ꯃꯃꯤꯠ ꯌꯦꯡꯊꯣꯛꯑꯦ ꯑꯗꯨꯒ ꯍꯜꯂꯛꯄꯗꯨꯗ ꯃꯥꯗꯣ ꯀꯩꯕ ꯏꯔꯨꯁꯦ ꯃꯃꯥꯡꯗ ꯂꯩꯕ ꯂꯝ ꯑꯣꯏꯕ ꯂꯥꯡꯒꯣꯜ ꯍꯥꯏꯕ ꯑꯗꯨꯗꯣ ꯂꯥꯡꯒꯣꯜ ꯅꯠꯇꯦ ꯀꯩꯅꯣ ꯂꯥꯡꯖꯤꯡ ꯅꯠꯇꯦ ꯂꯥꯡꯒꯣꯜ ꯑꯣꯏꯗꯅ ꯅꯪ ꯁꯥꯎꯔꯦꯕ ꯃꯉꯣꯟꯗ ꯃꯤ ꯃꯅꯪ ꯁꯤꯅꯤꯗꯨꯕꯨ ꯑꯣꯏꯔꯝꯃꯤꯅꯦ ꯑꯩ ꯏꯇꯤ ꯁꯥꯎꯔꯛꯀꯅꯤ ꯁꯤ ꯇꯥꯏꯃꯤꯡꯁꯦ ꯑꯩ ꯋꯥ ꯉꯥꯡꯗꯤ ꯀꯛꯊꯕ ꯌꯥꯔꯣꯏ ꯑꯩ ꯀꯛꯊꯕ ꯌꯥꯔꯣꯏ ꯀꯛꯀꯅꯤ ꯀꯧꯋꯦ ꯍꯥꯞꯀꯅꯤ ꯑꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯔ 12 ꯃꯆꯥ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯁꯜꯂꯦ ꯂꯤꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯐꯦꯛ ꯉꯥꯛꯇꯅꯤ ꯃꯃꯥ ꯀꯟꯗ꯭ꯔꯪꯗꯤ ꯇꯤ ꯃꯥꯜꯂꯦ ꯅꯪ ꯅꯆꯤꯟꯗ ꯇꯨꯝꯊꯣꯔꯛꯑꯣ ꯅꯥꯎ ꯑꯃꯩꯗꯧꯅ ꯂꯧꯒꯦ ꯐꯣꯀꯁꯅꯣ ꯑꯗꯨꯋꯥꯏꯗꯒꯤ ꯁꯛꯅ ꯌꯥꯝ ꯐꯖꯩ ꯇꯨꯝꯁꯛꯅꯦ ꯃꯥꯏꯒꯤ ꯀꯩꯕ ꯍꯪꯉꯣꯏ ꯉꯥꯆꯛ ꯃꯥꯜꯂꯦ ꯍꯪꯉꯣꯏ ꯉꯥꯆꯛ ꯕꯣꯕꯣꯏꯅꯦꯅ ꯔꯥꯁꯤ ꯂꯩ ꯅꯉꯣꯟꯗꯩꯗꯤ ꯇꯨ ꯅꯣꯛꯂꯣ ꯕꯣꯕꯣꯏ ꯅꯣꯛꯐꯦꯠꯇꯣ ꯅ ꯅꯣꯏꯁꯦ ꯍꯨꯏꯕꯣꯛ ꯅꯣꯛꯑꯦ ꯁꯤ ꯅꯪꯗꯤ ꯌꯦꯡꯉꯨ ꯅꯃꯛꯀꯅꯣꯕ ꯅꯆꯤꯕꯥ ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯑꯣꯕ ꯅꯪ ꯑꯗꯨ ꯌꯥꯝ ꯅꯆꯤꯟ ꯀꯟꯕ ꯅꯪ ꯁꯤꯜꯂꯤꯗꯣ ꯍꯔꯥꯎꯒꯤꯗꯤ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯆꯤꯟ ꯆꯦꯕꯤ ꯑꯝꯇ ꯍꯥꯏꯌꯣ ꯅꯨꯄꯤ ꯆꯤꯟ ꯀꯟꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯥꯅꯦ ꯆꯨꯝꯃꯦ ꯅꯨꯄꯤꯁꯦ ꯆꯤꯟ ꯀꯟꯒꯗꯕꯅꯦ ꯆꯤꯟ ꯀꯟꯗ꯭ꯔꯗꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯇꯧꯁꯟꯅꯕꯅꯦ ꯃꯥꯗꯤ ꯑꯣꯏꯗꯕꯅꯦ ꯅꯝꯊꯥꯛꯅꯦ ꯑꯗꯣ
ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯀꯩ ꯅꯨꯄꯤꯁꯤꯅ ꯆꯤꯟꯒꯟꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣꯕ ꯆꯨꯝꯃꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯆꯞ ꯆꯥꯔꯁꯤꯅꯁꯨ ꯌꯥꯝ ꯀꯟꯅ ꯊꯣꯛꯂꯛꯑꯦ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯊꯝꯃꯝꯃꯗꯤ ꯐꯖꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗꯅ Nino mo po siya puya pai mo yan. Ano ni? May puya mo. Sahi lisi. Boy kangkatpagi puya Boy kangkatpagi puya Asengmane haise nupina natro yung malise Mani hayo. Mane Pointa yung ngango. Matam mo sa thela ko na mga kasi sa idro dito PUBG sanaraga mobile legends sanaraga ito live dito yaradra ba Chumi ngango China tumsak man ba yaradra ba ito haise Nawa may second to eh hey Tono mo may ka ni sai Diba hay diba. Chumdra Chumhamnina wa katngai lai dre ai sumai thongma dine ya Pura sidi tono mo may ne ah Hay Ichanupi Pusay laksay dagi ka chimadi Focus Ayan, yung ka sa nagami itsin namin siya ganyan diba. Akin na sure Tattamna Application lawgi. Simini. Thigraba nangonjida yaraibanini nupi gaijina Yarak pa nati Thajai akhoi thajai tari application form tharagadi pasa khara tawraga form ma chom ai thane hamne. From gi maman pa chom chom nupi mana from je lauraga nangonda lakadui ba no sange tum sak man ge Yum is the lagi interview tha yaudre ni hang mong taw si ni. aina mang uliba nupa si masi oinam samsan magi oina bina oina meneka ongbi e kaino oina ongbi meneka Seven ba de lat pre. Pomon sai bi. aduga magi masa nupi ani ah Yaroi na Hoy! mo. Noi na sinani mo thulo mapai masani utkani ena je aduga akhoi Aw na bi yaw ni. Lajan bilai magi channel da mahagi interview arwa puk puri kaloi langthoga mai masani je kuchuda direct pharam mani haina haijin behin ba ken nate mai kuchu mazai kuchu sapmane bale kuchuda dum khangbiro Amanda kai lai kai. amatu ji tungre angani jako sengna haga madi masani sure nupi thire mangonda nushige khanba nushina ba laita jusi namthang ni oidabane minambane nupi thire ba nupa ne ma khangam ju khangbiyo khangbu ju khangbiyo jum khara tafsandarke masak ji tum sak mang mane Adu ni ai am saw sales tawre du. ai ga video na mine chakna hoduri kona sa sina nupi phangda ba sina nupi thire roi khanba